खुरुमजरी ISTV की पाउमी यंग ताबिरी वसिंग तराम नोक्सरी असगी मुरे बपाउदा कुकी स्टेट डिमांड कमिटी की पब्लिक ब्लॉकेज की खोंगजंग हंदोखरे संगाई कन्ननबगी पांदमदा केबुल लमजाउ नेशनल पार्क की लम ओन बहुखरे अमदी श्याम शर्मा की फिल्म लेबाक लई इंटरनेशनल फिल्म फेस्टिवल दा सरुक याननब खलगले और पाउसुंग सदोन पिजरी कुकी स्टेट डिमांड कमिटी ना तोंगानब कुकी स्टेट अमगी दाबीदा थासकी कुनगमरीदगी मतम कक्तन चतरकिबा पब्लिक ब्लॉकेट याउना कुकी ताब मफमसिंगदगी इंडियन अथॉरिटी सिंग तांथोकपा हाइना चंगसिलकिबा खोंजंग अदु सरकारना थाजब पिरकपति ngasi numitang waram pung 5 dagi matam khari gon handokre ngasi ayuk sarkar gi makaidagi hairakpadagi committee gi chairman hezang hauki vice chairman sonthang hauki wangang loi ke khongsai yauna top executive member amana chief minister go unaki hari unabadu da chief minister na union home minister ga paw phonoduna Center na thazab ama pirakpatagi khongjang asi handoknanaba pirep lawkhibani hari committee gi demand asi sarkar gi maketagi thabak ton thok trabadi makata na khongjang amuk sanction gani haina su phongdokli Manipur government ki forest department amadi revenue department ko samnaduna ngasidagi sangai kanana papadamda kebul lamjau national park lam on ba hokre lam on gi thabagadu supreme court na ta ki barai amagi matungina Manipur government da pirakpa directive amagi matungina chathabani hari ngasidagi hauna lam on gi thabagadu chathabadu da kebul lamjau national park area manungda laisung sajanba lanayum sajanduna lam khopsin ba amadi atai makhal kaya gi lam khopsin masing lam on ba adu bo thengna yang shiluba pawmising na thengna rakre lam on gi thabagadu kumbi cycle gi oina SDC kumbi na lusingduna arung nomai khong area da sathaki moirang SDC na lusingduna moirang cycle gi oina kebul chingmai da mai panu chathabaga loinana Impal West ka tainaba chingthi gi jaga da SDC Impal West na lusingduna lam on ki cycle mamda forest department gi makai gi forest range officer mamna mateng pangki sangai hariba malem gi atai mafam da phangda sama khalasik kanana ba thabuk ningthina paikhat lu haiba pautak amadi national park singi chapsaba park saw sing ngak sen lu haiba supreme court ki directive amagi matungina lam on gi thabak chathabani haina saruk yakiba official sing na pawmi sing da phongdoroki lam on basiga mari lenana forest department wildlife ungi range officer Hitler na phongdokibada lam on gi thabak se forest department amadi revenue department ani na kusam naduna chathabani national park ki lam on basida kebul lamjau gi akobada leiriba khunja sing na mateng pangbiu miyamna sangai mut khidana na ba amadi masing hengana na bahona bada saruk yabiu lam on gi thabak se tha amagi manungda lotion gani phongdoki Honorable Supreme Court ki direction ki makada amasung koi ki state government ki direction ki makada koi na koi ki park ki boundary si tangdang ma khangduk na ba ona jab exercise amani koi na koi ki range officer ahong ki makada koi na circle SDC ahong ga loina na jointly koi na koi ki kumbi circle ki makada Saknareba filmmaker Adibam Sam Sharma ki khwaidagi nauna puthokpa Manipuri film lepak lai sahi asigi April thagi tang 15 dagi May gi tang 5 phawba South Korea da pangthokadoriba Jeonju International Film Festival saru yanana khalak le hari ma ke film khalak pagi pawse film festival adu ki program coordinator Jun Yung Kyu Kim na filmmaker da masada khanglakibani lepak lai Kolkata da pangthokiba International Film Festival adu saru yabla kiba Jeonju gi authorities na yenglaba matungda taramari suba International Film Festival adu saru yabagi ayaba pirakibani laikitraba Sahitya Academy Award Arambam Samarendra na iba lepak lai ko drama adu dagi Syam Sharma film onthokpani mapuro baga kainarabi laibak thirabi nupi amana samaj gi minok maisa amadi awa ana kaya gi marakta mahak masa hingna bahona badan natana masa basu mi oina semna bahona bagi wari paringda sagat pe film ni film sida Tontoi nganbina maruiba sakam langli film asi mamang sahi November ki tang 10 dagi 13 phawba Kolkata da pangthokiba 35 Super International Film Festival amadi Guwahati da December ki tang 10 dagi 13 phawba pangthokiba 5 Super Film Festival da saru yabadan babok singi punung jingsin ngam ki film amag oiki banbayai filmmaker Syam Sharma na puthokpa film sing mamang da su Cannes Film Festival yauna malem ki thakta tongan mana mathum kaya lawak ki balai khrabani Isa ki kudong saba yenglaga hawalak liba mirolda mitop ke jagoi makhal kaya tambiduna lai harau phom lai bungda thazin ba haibase isa gi leijari ba nat ke jagoi sing mahanana ba hona bada thaong amani laibung amasung lai harau phom haibase ekoi gi furup asigi di thaksi khasi jagoi isai lamchat sajat pizal laiteng
Tampam Amadi Janabi Pamni. I call Sakam Makula Tamliba Pam Amada, Nak Kamari Linda Bazaway Makal Singh, Nahasing the Tambidura Lai Bunda, Tazan Bibasi, Wakam Pung Parva, Lai Haraba Shiliba Lai Committee, Amatana Togani Kande, Adu, Karigo Pam Karadi Masi, doing a talk Patodoni, Lai Haropomasi, Karimna Pam, Taxikasi, Amadilam Chat Hazard, Mangan Pam Kak, when Gumsi Hino, Umang Lai Kanba, Apunbulup, Kulna Gerald Tadorgli, Yamasigamari Lenina Tazikitan, Kutrama to the Mipam Amasu, Pantokani Hari. Kamsin Pau, Zona Iba, Manipur in the crossroad. Is there a way out? Heinemington ba Ladik among say Manipur Press Club ta Deputy Chief Minister Gekhangamna, Honobi Matung in the release Dokre. Tormoda MLA Zin Xiao Hao Samuel Raisom Amadi Parliamentary Secretary Pitribi Razna Singh Mumio Singh Sharwyaki. Daragasi Manipur Sangareba Laikidraba politician Amadi social worker Singh Marwena Hanaga Chief Minister MAIBAM Quering Yang Maso Saiza Muhammad Alimuddin Amadi Miyam Gitabak Toromba Tenba Kilongkom Rungsu Susha Tankul Athiko Daiho Amadi Tentham Paitina Singh Mumio Singh Manipur Dignity Amadi Unity Progna Paikat Lamba Tabak Torom Singh Sintaduna Eva Larik Ni Larik Pomga Mari Lenina Deputy Chief Minister Gekhangamna Achumba Ashang Tabak Ama Werabasu Maduna Kanaguma Kalup Ama Amadi Kunai Amada Shoalakadaba Orabadi Madu Apabani Haina Langani Manipuri Kunaya Sik Communal Oidaba Aman Amabuika Kumnava Democratic Society Amani Masigidamakta Equa Sautok say Larik Ashada Yauriba Matam Adugi Lamyan Boy Karbamusina Lebak Amadi Kunagi Damaka Toroma Tabak Sing Putokpa Amadi Naina Bahibasi Equi Kudingna Bunging Tawat Pam Toi Pangdoki. Every walk of life we have to do something. We have to sacrifice. We have to contribute something for the state of Manipur, for the state, for the nation. Some ask about I capacity. I am humble capacity with us. Categories some ask about never ask Lugis policy Lakpagaluna, Southeast Asia, Tadok Nanaba, Mega Helum, Cluster, Amahangdong Nabahonari Hana, Commerce and Industry Minister Govindas Kontozam Napongokre. Opoma Sing a say Uripo Polem Nakadeleva, Health and Development Organization, Hadogi Opista Pantopa, Jewelry, Grabki, Common Facility, Shanta Mahandopi, Torom Damana Pondokibani, Tormodo the MLA El Nandakumar, Commerce and Industry Principal Secretary Onabakisho, DC, Handicrafty, Assistant Director. The Roli Barism, I share with Director K.I. Somarendro Singh Bamasakna Miu Singh Sharwyaki. Torongamari Lenana, Emily Nanda Kumana, Hosaki Matamasi, Sakagi Tabak Natangai, Matam Nate, Shantok Lenaba, Bengna, Basha Pirabasu, Lamdamsada, Singbi Henry Tabasi, Labak Tivani, Pondoki, Minister Govindasna. Common facility among us, Hando Pasina, Anoba artisan, Kaya Potopangam Lagani, Manipuri Halum, Amadi, Handicrafty, Maliam Sinmatuna, Kanganaba, Equipuna Honagatani, Jewelry, Potoxing, Hena, Potonaba, and over technology, Kaya, Shiznaba, Tangai Fade, Pondoki. When a Honajariba, Mega Handloom Cluster Hadana, Akoymatoni and Hajariba, Madugumna, SEZ, Manipuri Kucha Heva, Missing say, Makoyi Potoxing say. Mukandi look is policy la matamda trading si niki jana tawba heba khoi Manipuri praja sing sina ASEAN countries sing sida khoi production si thado ba ya bai kudong sa phamgadra haidana khoi kanna senjabani Numit Mangani Satagaba National Translation Mission Orientation Program Nastagi Manipur University Geography Department Hokre Central Institute of Indian Languages Ministry of Human Resource Development Gimiyang Makada Manipur University Geography Department Shendura Pangtopa Program Masada Manipur University Vice Chancellor is NG Sharma Department Head Professor and Deva Amadi Associate Professor RK Somorjina Chingba Miu Singh Sharwyaki Torongamari Lenena Vishina Nepal Subha Sadulda Changlaba Manipuri loan Amadi Ate loan sing local language ontok laga Kanaba Pangadaba sing a sigi matangda Hogulagliba Mahiro sing the Kangan Bachungani Pondoki. The knowledge under or what you call the idea, which may be carried through the complete understanding by the
students especially and the people. The best way of giving education is through their mother tongue. When they understand in their mother tongue, they will never forget throughout the life. Impal cycle lambi atuba matamda koilas thaduna sembiu haiba dabiga cycle da miyam gi oiba rally ma sakre cycle SDO gi kuthangda chief minister da memorandum amasu pisan kre kuki NP cycle KSO cycle women union cycle amadi cycle hills town sinduna sat kiba rally adugi mamuina cycle gi thangkan faida leiba thangthong government higher secondary ground da miyam gi phama supang thoke phamaduda KSO cycle gi president Thongjalun Matena sahi kya gi mamang dagi lambi asi sambinaba Manipur Sarkar da takna duna laklabasu ngasi phawba lambi asi sambidri Manipur Sarkarna ngang ki bawa ngang na satpang ngamde chinga khutka manana thabak tohningi atuba matam da lambi asi samjin biu haina sarkar gi pukning chingsin ki koki NP cycle gi president thangkam lufengna imphal dagi cycle phawb gi lambi asi nongju thagi matam da lekhom thokpa amadening tham thagi matam dana upul ka hena hawba dagi lambi asi da chatliba praja singna chawna khudong daba kaya mayok nare lambi asu semnana plan ge sanpham da yaure habidi tare adubu matamda atuba matamda lambi asu sakana samjin bigadabani plan ge sanpham da yauraba lambi sembagi paisa si atopada sizna ki batarabadi paamdaba thodok kaya thorok yai haki medical gi report haisra moi gi survey matungina takoi sakulum da laina habidi ligi airborne disease asi yamna rate si yam wange haina hai hakchang gi oina health problem health gi oina health related problem mayam sisu yam wana lere hai bisi koi medical survey haisa medical report haisa di lagi koi khangmang ame kare gumba masida su sarkana tho sabi dragadi masida gi hinna kara intense oiba koi gi agitation protest koi intensify tawraga atei kari tawba yabra haibasi sarkar gi attention do tawna koi chachana sem saba loire public gi asasi sarkar na manghan bi ganu aduna kari gumba leikraba pot do lothok losin tawraga tarai dano mafam mamuka divert tawba mafam mada muk pithoba asi gumba pot si tawbi ganu tawragadi koi public su tumin leiro afaba phataba daita mayam sarkar na pugadabani Bipamatugi tungda miulusin kayana saruk yaduna cycle gi SDO office phawba miyam gi rally masaki sarkarna cycle gi praja singbu manaba mi yengda yengbide achumba amadi manaba thausil pami habna singba plakat kya sijanaki lambi ase seminana bo phom sing yawba memorandum ama cycle gi SDO DK thangboy da pishin ki Athing bakayagi marakta chung dagi laklaga Republic Day celebration yaukiba chung gi chip sing butaram na opage thorom ama ngarang numidang Imphal hotel la pangthokre thorom adu deputy chief minister ge khangam na singi khulakpa sing butaram na opage loina khudol pot piki amadi housing scheme amom pirgani hana lauthoki thorom adu parliamentary secretary V Valte Victor Kaising Hills Area Committee ki Chairman Dr. Chaltolian Amo amadi atai chingi district singi MLA sing su saruyaki Dr. Chaltolian Amona mathangi Republic Day gi chingi arapa pham singda leiriba khunja sing hena saruk yahanana phan ama khaktuna thamgani phongdoki gakhangamna aikoi Manipuri masa ngaktani habo wakhalonda Republic Day thorom yawba mathau tai Bharat amadi Manipur chakhanaba punna honaminasi haki 당연히 보여주고 그리고가 아탑보다 이 이런 날이 있다 대박이고 사마스고가 보는 데다 같은 것이 아래나 에코노미스 카이어라 같은 거고 대박 생각보다 사마 생각보다 무식사나나 그런 생각보다 아주 양은 바이브런트 소사이티가 원인은 그나마 같은 거가 Manipur State, Malaysia, Imadima, Malaysia, India, Manipasi, Sakapa, Nunga, Hokan Tanganba, Sakti, Neva, Neva, I could see
Nagaland election ki damakta Manipur dagi bus truck amadi light vehicle sing requisition tobagi thabak satharibasi khudakta lepu haina all Manipur road transport drivers and motor workers union na cherol thadurli cherol aduda union asina national highway number 2 da truck sen ba lepagi thingba thamki badu ngasi sulairi transport department na masigi mayokta nam haduna gari phapun batorok labadi khudakta gi driver sing na starting pai dabagi khongjang sanction gani driver sulina using na lamhen to henduna chalabadi modu da tholok pa phatagi daita masama pujagadabani hari Sahi asigi academic session mangoinana oza leitaba masing sudaba mahilosing singda khudakta darkar leibo oza sing suna pidrabadi right to education eki makhada ain goba khongthang kaya lokalagani haina desamna cherol thadurli desam gi cherol duda hiramasigi matangda Manipur government na hakchun logadabani education minister su haido ki bawa nga kadabani oza kaya recruit tokhraba matungda mahiroi takpi taminaba government school singda oza pibangam dribasi karigino haina cherol asna hanglagli nongna lobo oza singi appointment order da sahi ahum posting people from the legadabani have wapam madu sangagi matungina tayona na thoklai oza singbu directorate JADU office amadi DI office in the season daribasi khudakta hankigadabani handakta RMSA gi makhada junior school putarate high school da onkat kheba adu desamna nungai bu poi adu makhogi damakta loki oza sing adu chada yakhai fana school sing adu da thadana leibasi yaningde academic session asigi mangoina na oza sing rationalization loshlu haina su mari lenaba sing punung changsalakli Aam Aadmi Party ko ba nong nalingkat pa political party amagi masa hangdong na ba pandam dangasi Manipur Press Club ta pawgi mi pham pangtokre pawgi mi pham atuda saruk yakiba North East in charge puriba Arunachal Pradesh tagi abuk payung na phongdok kibada political party asi India da corruption thingna bagi pandam da mamang segi November 23 da New Delhi da sem kibani party asi India gi state taragani thogi district sohum da branch hangdok pangam kre Manipur da so thukma matam da preparatory committee ma sem duna branch hangdong na thabak pangtokle party asi gi maru eba pandam de grassroots level da sakti sinaba India da Sanariba Center na Sakti Passion bagi chanabi samdok pani hari basana basing asi hongdok triba phawa India gi lemai digi corruption muthapangam loi haki mana makhata na India gi state singda law ayukta mapung phana mathok to bangam dri masdana tana lokpal bill su Sakti wali bill si MP singna pass to ba pamde mase pass to badi hojik MP oriba mioi kaya jail da changbagi phibam mayok nagani Manipur law and order gi film patriba su police personnel kaya VIP sing nga Senabagi damakta season na kibadagini party asigi oinadi National Executive Committee ma leibana tana akaknaba achau pisaki maong dalusing masing laite party asigi MLA amadi MP sing escort loroi amadi huta natraga alarm light season na yade happen sing wachana bi kaya lai phongdoki Our party is different from other political parties, and these political parties will take up the issues on corruptions, and our agenda is to give Swaraj, self-ruled, empower to the grassroots level. Namnamasda maitei mayang apung phana henna na papadamda milalna thasagi tangani dagi hona yari pok yambem naharul marup amadi yambem yang pane club ku kusam naduna mai lemna maitei mayek tambi bagi thabak chathari ngarang mahiroi chamagi yankhai rom na saruk yaduna maitei mayek changdam na bagi thorom aba pangtoki ngasesu sektada first year ki mahiroi sing maitei mayek tambi bagi thabak chathakre Bishnupur district ki first year tamba mahiroi sing su ngarang dagi Mukta high school da maitei mayek tambi ba hokre kanagumba organization amadi lup sing na maitei mayek lemna tamaning maleraga su milal ga pau phone view milal saba mioi khrana milal gi makum uptuna maitei make certificate phone jole hariba asi kutakte ge tokpiu natrabadi economy yang sangani haina su phongdorokli Singularity of India, Integration, Harmonization and Racism have hiram danubit nini satakadaba seminar mangasidagi classic hotel hokre United NGOs Mission Manipur Conflict and Human Rights Studies Network Manipur amadi North East Dialogue Forum na kusan madunusin seminar aduda awano pok state singi akang hikayana saruk yari Nasi seminar hodopagi sesunda Seven Sister Force ki correspondent Jumnam Rupachandra IGNTU RCM gi Director Professor Balang Halena Saruk Yaki Nagaland University dagi Department of Sociology Professor R.K. Rajendrona Indo-Myanmar Conflict a civilizational perspective habihiram da wanganki luenana nation state civilization and race reflection on
exclusionary politics habiramda JNU New Delhi Center for Study of Social System ge social professor Dr. Bimol Koijam na wanganki yum da sanguna larik yon mioi amana ngasi Brahmapur chungkham lekai daliba basaspati mayum Haridas Sharma kauba mioi amagi yum da larik yon ma changlaga mobile phone ama uralambadagi miyam na phare hari pharba mioi edudi ning thousam Priyananda Singh sei kungomdoi apopo Priya Kumar kawi malom tuliyai madagi ni hari Iron culture amasung samaro kathil dalaiba tungi yai phanaba sinba kalupna sinduna ngasi rumhol theater angang hals literature in contemporary relevance haibasida seminar ama pangthokre seminar asida Professor N Tombina moderator waki Manipur government na public distribution system PDS ke polam sing ningthina fan mangam de haina Maoist Communist Party Manipur cherol thadrokli lubasagi secretary publicity and propaganda Nolan maitina thadrok cherol da se minister ge constituency da phawba PDS ki makhada cheng kilogram kuthra manga pangadaba manga khaktamak pedi madusu kilo da lupa taruk ta pangadaba du lupa nipan da yoli department sibu pariba M Okendro ge kendra da di cheng kilo taret miyam da phangali hanak ta hiramasa gi matang da Manipur government gi awang matha ki mifam pangthokrabasu huran masang phagat pangamdri se minister amasung mari lenaba minister gi kendra da phawba ningthina yanma ngamdaba asina sing amasung tam gi miyam da ningthina phangangani haibase huraliba adu chumi haina utna bhonamani pibam asina lairaba sing kham thengno otpi naibiri huran baseng sing adu mitop miyancha singda sendong khara lowraga yonchili Parti asina miyam bu ot naiba asigi mayokta phongna lepkani miyam punna sulamina sei haina sucherol asida apil torli makatana sanabagi paulo bisi Laikhidraba nong thombam ibomsa ningsing thorom lalibi February tang tarukta pangthok lagani thorom asiga mari lenina February thasi tang tara tarettagi sagolban tira sapom direct nong thombam lekai da leiba YBS ground ahan state level open tennis ball cricket tournament amsu pangthokani haina nong thombam ibomsa memorial society na cherol thadurli Keno mati kayaking masana da Manipur dagi Olympic medalist kaya thoroki gini haina Indian Kayaking and Canoeing Association ge Secretary General Balbir Singha Kushwana phongdokre opama singa se Imphal district ki manung chana leidiba Komlakhong water sports complex ta January kunthra dagi haugadoriba kurumde suba national canoe sprint 2012-2013 ge sem sabulu silakpaga loina permission ga unaba amada phongdoki bani permission ga unaba da Championship Asagi Organization Committee ke Chairman Wadiba Works Minister Dr. K.S. Ratan Kumar, Parliamentary Secretary European Sports and Prithviraj, All Manipur Canoeing and Kayaking Association ke President Jotin Waikhom, Amadi Organizing Secretary T. Dushanta Susaruyaki, Maruina, Water Sports Complex Asida, Championship Asi Pangthok Nabagi Tabakta, Part Asi, Shangdog, Kotokpagi Tabak, Akanamong the Sataduna, Loshalak Pakolona, Manipuri Mahut Chinduna Saru Yagadaba, Pedla Kayana, Practice Kanachatari, Pomishinga Unabaduda, M. Prithvirazna, Adventure Sports Sokotanaba, Amadi Masana Si, Hena Pagananaba, Norris Council Gimakada, Takmuda, Regional, Water Sports Center Amasaribasi, Apil Tada Sangaduna Sanarushinda, Hena Inot Piragani Haki, Works Minister Ratan Kumar na Championship asi pangthokpada mapalam gi lakliba sanarushinda ayat papanba pibidana ba kuki state demand committee da appeal toba matamda makoina tabiduna sanarushinda ayat papanba piraktabasi thagatli habu wapam phongdoki loina Manipur gi miyamna Championship asi yengba lakpina basu appeal tawki National Secretary General Kushwana Manipur se shanabagi lamda yamna mangjil thari habasi hadak pangthoki ba London Olympic ta mission yamda baste asidagi miyoi ma saruk yabangam kibaduna mayek senga taklabani loina medal lorok pangamki handak pangthok kadoriba championship asidagi nupa amasung nupi pedra ni phu khangatuna lisingani tara tarukta pangthok kadoriba Olympic qualifying gidamakta selection tawgani phongdok pagaloina masana asida Manipur dagi sanaru kayana Olympic medal lorokani habigi chauna asa lai haiki जज्बा या स्पोर्ट्स के लिए जो एंथुसिज्म या स्पोर्ट्स के लिए जो आप लोग में है ब्लड में है उसका असर है मैं विश्वास दिलाता हूं कि कोई भी लड़का लड़की अगर ओलंपिक में जाएगा तो पहला बच्चा आई एम श्योर दैट चैप विल बी फ्रॉम मणिपुर वी आर वर्किंग वी हैव स्टार्टेड वर्किंग from 1st April onwards we are having a camp all over the country we will selecting the chaps and doing the things Sports Authority of India
Hockey Manipur Sinduna Kumalapa Hockey Stadium the Chatariba Taramarirak Suba Dr. Kanti Mukherjee Memorial Invitation Hockey Tournament ging is Shanakiba Hanba quarter final match ta Manipur Police Sports Club na SSA Charang Patpu goal taret anita thoiduna semi final changkre ani suba quarter final match ta ARC Shillong Abadi Cosmo Wakai Ani Sanabada Cosmo Wakai na referee decision yaning da phongdokuna match loidana tokre match atuda ARC Shillongi RK Ananjit na goal amachanki goal adu Cosmo Wakai gi herojana protest tobadagi referee na red card book tongduna tantokpadagi Cosmo gi players sing makhatana shana khidre Kumbala Park Sports Complex Satharakpa Junior State Archery Championship ki 9-meter recommenda Sagi El Ramananda Singhana Ahano position 70-meter recommenda National Sports Academy ki O Chau Singhana Ahano position 50-meter recommenda Sagi S Prem Kumar Singhana Ahano position aduga 30-meter recommenda su Sagi El Ramananda Singhana Ahano position takre Kholang Phaidek Pida Imoinu Badminton Academy na sinduna numit taraga mangani ki oiba non-residential badminton training camp am hodokre punna sanaroi kullom na saru yakiba camp adu hodopake toromda Manipur University ki sports department ki director Dr. C.S. Pradeep amadi lakaidu ki miyo kyasu saru yaki coaching camp asida Manipur Badminton Association ki coaching na takpe tambigani Assam ki Dibrugarhda pangthokiba National Junior Endurance Championship tamai palaklaba Manipur ki team okre Langol dalaiba Manipur Pony Breeding Farm da pangthokiba opagi toromada Manipur Equestrian Association sindra pangthokibani championship aduda Manipur ki team na group ta silver medal lawaki Manipur Veteran Cricket Association sindra ngasidagi luang pokpa cricket ground da tararak suba Manipur Veteran Cricket Tournament hodokre Tournament asi hodopake toromda retired IS KK Secretary Manipur Veteran Cricket Association get advisor CS Saub Singh W Bikramjit Singh RK Vidur Singh amadi Y Bobby Singh asu saruyaki gasigi match aduda cyclone thamibana Young Star na mapal bu wicket mari da thoikre Young Star na over kun gum doi da wicket loina turaga ran fudraga bari score tobangam ki madu pakumda cyclone over kun mangaga ball anida wicket taruk turga target jobangam duna mai pakibani match asida cyclone gi sanjoy na wicket mari loguna man of the match takre gasik oikiba ainga sagi pau pizari ICR lampel patagi phangba pau gi matungna ngasigi khwaidigi saba si degree celsius kungamari 10.9 oiki khwaidigi ingba degree celsius Mari dasmik mari oiki nuksita yaubay sing manil ki chang ayukta saada umbudragani thoi nunyung matungda saada kuntrani thoi oiki nong chukide losilak padamoro iba pau amukan epizari Cookie State Demand Committee ki public blockade ki khongjang handokre sangai kanana bagi padamda Kaibulam Zau National Park kilam on bahukre amadi Syam Samagi Film Lepak lay International Film Festival saruk yana na bakhalakle ISTV की पाव में यंग ताबरी बसिंग अमुकन खुरम जारी